Akaswani Imphal Ningthoukhongjam Suni na pau pazari ahanbada maruiba pau. Rajya sigi budget mipam mathang tha haurakpada pangthoklaba yai haina Upamukhyamantri Losi Dikho na phongdokre. Manipur da NRC tawgadabani haina Rashtrahit Sarvopari Sangathan Nation First na Rashtrapati Draupadi Murmu Pradhan Mantri Narendra Modi amadi Griha Mantri Amit Shah da aiba serol pisinkre. NRC tawraba matungda mikok thihanaba civil society organizations kangleipakna miyamga loinana lengakta taksilagani hairi. Rajya Sports Science Center semganabagi sayolamagi manungda MOU ama sahi tawnaragani haina Mantri Ningthoukhongjam Gobindas na phongdokre amasung Rashtrapati Draupadi Murmu na hairi Ayurveda yoga amadi ayus asi ana layengkhak natana haksang phana nada yektana leinabagi pambai amasu oiri. Rajya sigi budget mifam mathang tha haurakpada pangthoklaba yana leire haina Upamukhyamantri Losi Dikho na phongdokre. Delhi dagi Imphal da halakpada Imphal gi Bir Tikendra International Airport ta paumishinga unabada Sri Losi Dikho na hai Mantri Mandol chaktokpagi wafamdi hauziki oina leitri tha sigi kunmathoi da Pradhan Mantri yauna Kendra gi mantri amadi luchingba singa mifam pangthoki haina Upamukhyamantri na hairi Sri Losi Dikho na hai. I think we came to meet the bidders in Delhi, Prime Minister and the OB bidders, to apprise them how the loan are happening, approve the government. But so the that's we don't know. We don't know. We have not get any commitment to be. Maybe second week of the month. We can't say now. The Superman for this because they don't say anything. He's very positive. He's so happy to see us, and then he put also something is happening here. Khongsar asida yauruba BJP Manipur Pradesh ki wangangloi MLA Khongban Dabam Ibomsa na hai dol gi luchingba singna rajya sigi yaifanabagi damak tongan ba thorang kaya paikhalakani rajya sigi miyam gi apambagi matungina kendra sarkar na thabak kaya paikhalakani haibagi wafam sing siri Ibomsa na phongdoke rajya sigi anoba lengak asida dol gi luchingba singna chapsana tengbang piri English ama chamapan yankai mathoida base year oiduna Manipurda National Registers of Citizen NRC tawgadabani haina Rashtrahit Sarvopari Sangathan RSS Nation First na Rashtrapati Draupadi Murmu Pradhan Mantri Narendra Modi amadi Griha Mantri Amit Shah da aiba serol piduna taksinkre ngasi sangathan asigi National President Sohangiri amadi Vice President N Indrajit na sahi tawduna tongan na hiram marida yumpham oiduna memorandum adu pisinki Serol dugi matungina lebaga sigi awang nungpok lamdamda leiriba yellow purup sing maruina ngamkhaida leiriba Manipur gumba rajyada leiriba lebak asigi yellow purup singi hak mapandagi changsilakpa mitop singna munkiba yabagi phibam lakpana NRC tawbagi tangai phadaba lei masigi su mathakta Bharatpu drug amadi terrorist free ohenabagi damak mitop khandopagi thabakta khumang saksingadabani amaromda Manipur gi yellow purup amu oiriba maitai bu kanabagi damak scheduled tribe list ta chalhanbina ba wafamasi pisinkiba serol tu da palli Loina na Mukhyamantri Yumnam Khemsana luchingba Manipur gi lengakna rajya sida tangdu leitaba amadi sakut tharangi thabakta mai onsilakpa asimak singtha ningai oi haina thagatpa phongdokli hainasu Rashtrahit Sarvopari Sangathan Nation First na pisinkiba cherol aduna yauri Civil Society Organization kangleipaki wangongloi santana hakpam na hai mikok thibagi matangda miyamda leiriba samamnaba singkokhanaba hayengdagi campaign chatharagani ngaphamasi NRC update tawraba matungda session tawgadabani haina hiramda nomugi oiba khananeba mifamda Sri Santana phongdokhibani Imphal West Jilla gi Lamphel Pata Labor Department of Statistics ki conference hall da pangtokpa thormadu da Sri Santana hai Assam rajyada NRC tawraba matungda mikok thibagi thabak tawkibagum Manipur su NRC natraga masiga manaba thorang ama paikhalaba matungda mikok thinaba rajya madi kendra sarkar da takshin bahaibasi sathagadawriba campaign asigi maruiba pandamni haukiba Englishingani ama amasung lishingani tramathoi mikok thibada asoiba ranba kya laikiba adu amugadan thoktanaba campaign asida miyam puna saruk yaminasi hairi Empowering tribal women through integrated farming system in the Tamenglong Hills Manipur haiba hiramda nomugiba training cum input distribution thorum adma Imphal gi Lamphel Pata leiba ICAR Manipur Center gi Loktak Farmers Hostel da pangtokre ICAR Regional Center for Northeastern Hill Region Manipur Center amadi Farming System Research Center for Hills and Plateau Region Ranchi gi makhada ICAR KB ke Tamenglong ga punna sinba thoramadu da ICAR Research Manipur Center gi head Dr. CS Bashudhana hai
1-day training cum input distribution program aduga on empowering tribal women through integrated farming system in the Tamenglong Hill Manipur na koba 1-day event ama pangthok sabase under ICR for Eastern Region Patna dagi tawga tawbani sei dai maru oina koina input piriba aduga koina training tawdoise integrated farming system da target tawjagadaba training program ni aduga koina maside dai input sidai dai koina seeding rice seed yenau gumba haigi sar gumba planting material sum khara adum input khara pijai Thormaduda CAU Imphal ki Directorate of Research ki Director Dr. Dalita Mohan Garnayak amasung Rajya Sarkar ki Lawsuit Bibag ki Joint Director TS Gladmi Monsang saruk yaki tabiriba pawasi Akaswani Imphal dagini. Mantri Ningthoukhongjam Gobindas na hari Rajya Sida Sports Science Center semganabagi damag sayul amagi manungda MOU ama sahi tawnaragani. Sakhulakpagi matungina sana khonabagi lamdasu ahenba infrastructure sing tangai fade Science Center asina semgatlabadi sana khonabagi lam asida sanaroi singda hena kanaba fanghalagani. Imphal ki Kumalampak Sports Complex ta pangthokpa sanaroi singi numit thoramda saruk yaraduna Sri Gobindas na hai Piglaba Rajya Sina Manga Suba National Games ki yumbu oibangam ki adu Rajya Sigi sanaroi singi matik magunani mangna hai Rajya Sida angang singbu sahi nauringai digi hongna karamba masana da hena chanagani haiba khangdokna ba scouting tauba hongna ba hore mahakna hai Pigliba angang sing sida karam masana na paknagani haibasi atop developed countries sing sida di sahi taraga mangagi mamangdagi scouting tawba hogi badugumna akoi Manipur da so ahan boina tawnana bagi adugumba thaurangama koi donor ministry da tharaga lei masisu honorable chief minister ga tana jare harga thuba matamda implement tawnana ba hona jagani haibasima ayangna mayam da thamjari khwaidagi nuaijari badi akoi Bharat Sarkar gi adugumlaba Sri Narendra Modi ji gi liching makada Khelo India gi Manipur da 26 centers in 16 districts that hangdokpa ngamgre aduna Khelo India simasu akoi Manipur gi resourceful yamna oidaba state amadadi masisu achauba akoi gi sports players sing pungning thawatpada chau mateng ama oiri Thormaduda tongan masana singda thoidok hindokpa mana phanglakraba Rajya Sigi sanaroi singda ikai kumnabu utki Thormaduda MLA Thangjam Arun Kumar Youth Affairs and Sports ki Secretary Naurim Pravin Singh, Youth Affairs and Sports ki Director Dr. Mayangbam Bito Singh, Padmasri Awardee Olympian N. Kunjarani Devi Amadi Manipur Olympic Association ki President Sunil Elangbam saruk yaki. Sanaroi singi numit tongan mabapam sing dasu ngasi pangthoknaki. Ahanba Northeast Indigenous Games and Cultural Meet ngasi lusin kre All Manipur United Clubs Organization Amuko, Manipuri Students Federation MSF amasung Yelhong Masana Yokhat Kanglup YMYL ga puna sinba thoram asi tha si kulhumdoi dagi satharakpani Imphal gi mapal kangjibung ngasi lusin bagi thoram da pangthokpada saruk yaraduna Professor Enjoy Kumar Singh na hai awang nongpok lamdamda leiriba Rajya Singh asida leiriba mioi sing asigi hawrakpham iman manai yelong masana kaya da su Rajya Singh asida adumak manari mausadagi leraklaba masana sing yokhatpa haibasi aikoi gi ithaudangni Numit umni chumna chathakiba thorom asida Rajya Sigi tongan phurup singi jagoi isai masana sing amadi Assam Nagaland amasung Tripura gi mahusagi oiba jagoi isai amadi masana kaya su utki thormasida tongan ba saknairaba mioi kaya saruk yaki Rajya Sarkar ki Directorate of Handloom and Textiles ki makhada Sandel Jila ki District Handloom and Textile na sinduna ngasi jila asigi oina ahanba tangkaki pisa kun chamakun mapan solar plate ni funitoy reeling machine taret yenthokre Thormasiga loinana Pisabi singi damak sarkar na paikaliba scheme singi matang da khangminabagi thorum masu pangthoki Sandel Jilagi Monsang Pantha Kul da pangthokpa thorumadu da jila asigi Pisabi kaya saruk yaki Rajya ki Chief Secretary Punit Kumar Goyal na mamang chahi ki July 19 da court ki hukum sing sayol ahum gi manung da aiba paukhum oina pikhiba Khangan kiba adu thabak to onthoknaba Rajya Commissioner da pautak pibiu haina Manipur Home Guard Employees Welfare Association gi President Y Mangina Chief Secretary da amuk hana cherol ama pisin kre cherol adu da hai Chief Secretary na thokiba hukum adu thabak ta onthoktabana Home Guard chingi di hengat pa yauna atai thaurang sing paikat pa amadi court ki wayel chathabada thinta halle haire PHED Bivak na Uchiwa Awang Lekai Water Supply Scheme ngasi Village Water and Sanitation Committee da kusin na kare ngasi gi thauramadu da ising lemna mangan gumsi ising likna sizinasi haiba play card sing paidona rally ma su satki hairi thauramadu da mayang Imphal Kendra gi MLA Kongkham Robindro Imphal West PHED gi Additional Chief Engineer RK Dorendra na chingba mioi kya saruk yakhi
Imphal West Jilagi City Block Marigi Makhada Leiba Gram Panchayat Singi Administrative Committee gi members sing amadi chairperson sing oinaba thazilaki screening taunaba subcommittee mari semkhre. Imphal West Jilagi DC na thokpa cherol amagi matungina Imphal West 1 City Block Haurang Sabal gi oina tha asigi kuntaretagi kunipan phawba Imphal West DC complex ta leiba video amasung West 1 City Block ki office ta ayuk pung 10 dagi nungthil pung 5 phawba screening pangthokani. Pasoi City Block ki oina block asigi video office ta pangthokani. Hiangtang City Block ki oina Imphal West Jila gi DC complex ta chief executive officer gi office ta pangthokani amadi Imphal West 2 City Block Wangoi gi oina DC complex ki Kombirei hall da pangthokani hairi. Samani phum doi shubba CRPF battalion nangasi None Jilagi Rongdai Ring Pangmadi Maryland Kulda Civic Action Program gi makada Thauram Singh pangthokre. Rongdai Kulda Kunza Singh gi damak miyam gi pothasang ama miyam da kusinna kare. Maryland masung Rengpang Pool gi oina water harvesting system ama kusinna ki amasung Rengpang Kulda sayol ani chumna chatharakpa phirol tubagi training program amasung ngasi loisinkhre. Training program asa saruk yakiba nupi singda phi tunaba mechin sing yenthoki. Akaswani Imphal dagi pau tabiri. Rashtrapati Draupadi Murmu na hai Ayurveda yoga madi ayus asi ana layang khak natana haksang phana nada yiktana lainabagi pambai amasu oiri. Maharashtra gi Buldana Jila gi Sigaung da pangtokpa numit marini chathagadaba National Arogya Mela haudokladuna Rashtrapati na hai Ayurveda na nomagi sagadaba chinjak tawgadaba tabak sing takpada natana laina kayabasu ngaktokam ngalli. Ayush Mantraloy misung All India Ayurvedic Congress na punna sinba thauram aduda Rashtrapati na hai naraklaba matamda layingbagi mahutta nadringaida haksang phana lehaunaba hotnaba phai. Laina kaya na naklaba matamda madudagi ngakthoknaba hotnaba awaba kaya mayoknabagi mathakta haksang su thoina phaba oide. Hauzik sanabagi pau Kshetrimayum Premchand dagi. English mga chamapan magramapan gi February kun mga da Manipur na mga Super National Games ta overall team champion taduna Raja Valendra Singh Trophy laukiba numit pu ningsing duna Manipur gi mafam kaya da sanaroi singin numit pakshan na pangthok na kre. Numit asiga malena Manipur Cricket Association MNC na sinduna Luang Pokpa Cricket Ground da MNC gi Secretary 11 amadi sana khona bagi paulo riba paumi singagi oiba friendly cricket match ama sanaduna numit asu palan tawki. Mesadu MNCA Secretary 11 na mai pakhe. Tara suba MNCA W Pralhada Amadi W Ramananda Elite Trophy lisingani kunmanga kuntaruki ngasi Thawbal Jila gi Mojing Public Ground sanakhiba match amada Cyclone Thamaibanna YWC Langthabalbu Rancham Gamorama Panda maithiba pikre Cyclone gi L Kishan Singhana ball humdramani da Rancham lauduna amadi over tarukta wicket ama lauduna Player of the match takhe. Amaromda tournament asigi atopa match amada Champ Cricket Club Khagempalina ESU Wangkhaibu Rantra Mathoida Maithiba Pikre Model Higher Secondary amadi Oriental College Ground da Shanakhiba match aduda Champ Khagempaligi Sograkpam Sankarna ball chamaga ama mayoknabada run mawramanga lauduna Player of the match takhe. Round Shuba T20 Manipur Veteran Cricket Tournament lisingani kuntaruki ngasi Langthabal Public Ground sanakhiba match ta YPISU N Lambungna YAC High School bu run kunthani panda maithiba pikre. YPISU gi Santikumar na run kuntaruk amadi wicket ahum lauduna man of the match takhe. Triumphant Suba Manipur State League lisingani kunma kuntaruki ngasi Lamlong Thongkhongda leiba Artificial Turf Ground sanakhiba match amada Neroka FC amadi Social Development Club Panjal Ani Chanaduna draw chatkhe. RDC Lion Kabi Club Nasunduna Haukiba January Kunipandagi Chatharakpa Ahanba State Football Tournament ki ngasi sanakiba final match ta Wangkhem FC na Youth FC Haibong Pokpi Panjal Mapan Ahumda Maithiba Piduna Tournament asigi mapu oikhe. Suni. Aroibada maroiba pau amuk Rajya sigi budget mipam mathang tha haurakpada pangthoklaba yai haina Upamukhyamantri Losi Dikho na phongdokre. Manipur da NRC tawgadabani haina Rashtrahit Sarvopari Sangathan Nation First na Rashtrapati Draupadi Murmu Pradhan Mantri Narendra Modi amadi Griha Mantri Amit Shah da aiba serol pisinkre. NRC tawraba matungda mikok thihannaba civil society organizations kanglei pakna miyamga loinana lengakta taksilagani hairi.
ꯔꯥꯏꯖ꯭ꯌꯁꯤꯗ ꯁ꯭ꯄꯣꯔꯠꯁ ꯁꯥꯏꯟꯁ ꯁꯦꯟꯇꯔ ꯁꯦꯝꯒꯠꯅꯕꯒꯤꯗꯃꯛ ꯆꯌꯣꯜ ꯑꯃꯒꯤ ꯃꯅꯨꯡꯗ MOU ꯑꯃ ꯁꯍꯤ ꯇꯧꯅꯔꯒꯅꯤ ꯍꯥꯏꯅ ꯃꯟꯇ꯭ꯔꯤ ꯀꯣꯟꯊꯧꯖꯝ ꯒꯣꯕꯤꯟꯗꯥꯁꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯑꯃꯁꯨꯡ ꯔꯥꯁꯇ꯭ꯔꯄति ꯗ꯭ꯔꯧꯄꯗꯤ ꯃꯨꯔꯃꯨꯅ ꯍꯥꯏꯔꯤ ꯑꯌꯨꯔꯕꯦꯗ ꯌꯣꯒ ꯑꯃꯗꯤ ꯑꯌꯨꯁ ꯑꯁꯤ ꯑꯅꯥ ꯂꯥꯌꯦꯡꯈꯛ ꯅꯠꯇꯅ ꯍꯛꯆꯥꯡ ꯐꯅ ꯅꯥꯗ ꯌꯦꯛꯇꯅ ꯂꯩꯅꯕꯒꯤ ꯄꯥꯝꯕꯩ ꯑꯃꯁꯨ ꯑꯣꯏꯔꯤ ꯄꯥꯎ ꯂꯣꯏꯖꯔꯦ